mayambu khuramjari Maitai macha malamda leba punamak mayambu khuramjari Assamda leba Maitai macha sing yamna harauba numit ni Assam ki cabinet decision da Manipuri language Maitai lon se Assam ki associate official language da chanki bai tamak mayambu thakatchari andolan tawkiba mi punamak sarugi akiba Maitai macha punamak pu ayo okram kantogi magai degi mayambu khuramjari Kachar, Hailakandi, Karimganj and Hosai. Si Mari district siga Maitai lon se associate official language ni haina oiba ya haina secretary pi rabanina hojik Maitai macha punamak be ready next step kitamak government jobs oigera any administration ki thabak oigera or paperwork oigera punamak ta hojik mathau tarani hojik Maitai macha lai rakhiba myam mathau tarani aduna mi punamak Maitai macha punamak asi stage ta lagnabai tamak tawkiba andolan sing lambi sorok ban tawkiba sing Manipur ki Maitai organization sing Assam da liba Maitai organization sing loinamak punamak ki credit lay asi hairaga mayam bu aina khuramjari thank you